forces na search operation chathabada bomb yauna yamlaba khusukhulai sing fagat pangam khre amadi aina thingkhraba lalholo PLA na Kamjong district ke Yangopok amasung Maringthen ani gi marakta security forces singda landaki haire Mami TV gi Manipuri pau bideng tabir besingbu Sundiya LAISHRAM na taram no okjare pau sandok na pijare tha sigi tarama thoida Borobekra subdivision gi Zakrador Karong amasung Harinagar da mar kuki khulai pai besing na fakhiba angang ahum yauna nupi ahum fazin khibagi manungda tha nipan da ngai riba nupa macha ama yauna nupi macha ama amadi nupi ama ngarang barak turel dagi Sina Funkibaga, Loinana Manipur Gitampak District Singda, Hongnuruba Taudana, Lambida Miyam Tulaktuna, Lambi Tingbagi, Kongjon Chang Sinkre, MLA Minister Singi Yum da Changduna Miyam na protester Tare. Ngasi Miyam na Thobzin Kiba Minister MLA Singh Adude, Lamfel Sanagatil de Laiba Health and IPR Minister Dr. Sapam Rajan, Koraigi MLA Amadi CAF NPD Minister El Yaima Elai Susindro, Kaisamthonggi MLA Sapam Nishikanta Amadi Sagolban ACG MLA RK Imo Singh Ketrigao ACG MLA Nur Hassan ne Amaromda Jenims Amadi Saina Institute of Medical Sciences ke student singna rally chatuna yaning da bautke ngasi miyam na chawng na protest sa kiba mafam sing adude Kwaramban Ima Kaitel Nambol Kumbong Tera Sagolban Kurai Lamlong Singzamay Kwakaitel Tangway Ban Uripok Taubal Kakching Hata Yairipok Awang Sekmai Kwakaitel Andro Parking Tumbutong Hairanggoy Thong na Chingba Zaga Sing Lekay gi Lambi Tingduna Kongjang Changsin Bahokre Relief Camp Maitay Langol Laima Kulen Lekay gi Inmate Singsu Masagi Relief Camp Thadokduna Lambida Penda Bagi Kolaw Lauduna Tholakre Nakal Amaromda Tha Sige Taramathoida Markuki militant Singna Zerebam District ke Borobekra subdivision gi Manung Chanba Zakurador ge Karong amasung Harinagar da angang ahum yauna nupi ahum galoinana fazin kiba singi manungda tha nipan da ngai riba nupa masa yauna angang ani amasung nupi amagi asiba hakchang jirimuk turel da ngarang asiba oina fangkibagi mayokta ngasi ayok pong taruk tagi hauduna Zerebam United Committee na Zerebam District ta pong nifunipan ge general strike haukre general strike asina mahusagi ponsida chauna kai bepere
MLA की मेम में जरगले MLA की मेम में जरगले Mama, ôi gia đình mama thì không ra thế đâu. Lấy ba cái nào mà ta, lấy phòng cô lấy cái đâu, lấy cái bị ba phòng nó đây, lấy cái bị ba phòng nó đây, một cái đó, lấy cái cầu cái là cắt cái sụt cắt đâu, thằng cái này nó cắt đi nó cắt phố, lấy ba cái nào mà cái gì vậy? Thì xin cái là ama cầm nó ama rule là mà lấy cái sự cái gì nó hay bảo hăng xe, number one question, second mình làm gì, center của mình làm gì cái chart gì cái đó mình đi, aduga. Sindana tong tawa kuki na hat wa tu pa tawa dana operation su tong de pha pun ba tong de tampak ka le ga nei chai su mayam ma pha dana pun dana tong ni hai na ga aspa la khue na le ma ga aspa thamjal na ka da ai khoi si kari ki da makta sindana aspa su tham de ma su tong de tong ni ba tawali mumbai kap tharak dana tampak ke mi hat la ga siri ba jaga du dana coming operation tawa ka pa iba jaga du na pi tha ba ache india go me na kari policy tawga khoi se go me da china ba no se go me na ma do di like answer question sing answer no ra ko mi am answer ti ga da ba ni ma do nga moi khoi na ngasi tawjari ba ban si atai maram gi natte ai khoi gi manipur sida chahi ama henjalak laba kuki maitai yin lan na sida hauji hauji ki oina kuki na akhoi gi angang macha yauna mioi taru phagraga hatok pirakba sina phangba masigi matang se asyamna wana praja mayam sina leidingai marak sida akhoi gi Manipur की सरकार से कई तौर बीरे के हाई बने था Manipur की सरकार से ना उसे अकोई की इंडिया सरकार तो कई ना बंगमरे नांग बंगमरे हाई बंगमरे लाव बंगमरे अदू इबत तारा गति Manipur सरकार से लई बा अकोई की MLA निपु yang hai mayam se हम थादो पियो बा Civilian of Kangle, Aduna High Angang Paba Misam Paba Misam Hapa Misam Yang Punchikan Manipuri mana? Manipuri mana? Kailangan ko tama kung kinakultinis kita o? Kailangan ko tama kung kinakultinis kita o? Down, down! Down, down! We want justice! 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 Justice! To save Manipur! We want to save Manipur! Justice for Manipur! Justice for Manipur! Stop betraying indigenous people! Stop betraying indigenous people! Stop war rule in Manipur! Stop war rule in Manipur! Break the silence! Stop! We want Justice! We Ziribamgi misi asigi mayokta yaningdabagi khongjang Manipurgi mafam khudingmakta chatharingai talak asida hauzik leimaramga irengbamga tainaba bom thadarakbada bom machet na panbadagi miyoi ani sokle haire thodok adu Imphal West ki manung chana leiba leimaram makha amadi irengbam awang maningda ngasi ayuk pung 10:30 makhai tarakba adu waida lau suringaida kuki singna nomoi amadi bom kaptharakibani haire Kuki gi attack adubu ngakthoknaba mafam aduda state force tangchilaktuna khon ngakpa single loinana khut handuna maikai animakta khut thoknakhe
numidang athengbada Chief Minister Secretary tafam kiba State Cabinet mifamna State asida moro oina nupi angang mihat mipun chathabage thawong sing akan mamawong da kadem tawbagal loinana asiguma thabak asida January ba organization sing unlawful organization oina lauthokna ba warep laukre haire State asigi orakliba mihat mipun gi thodok sing ase yenglaga ngarang numidang athengbada Chief Minister nongthongbam biren sing na chair lawduna Cabinet Minister na saruk yaduna Cabinet mifam adu pangtokibane ngarang numidang athengbada pangtokkiba Cabinet mifam aduda lamdam asida nupi angang da chathariba makhal kayagi mihat mepon gi thodok sing ase awang bathakta condemn tawkhe asigumba nupi angang da chathariba crime sing asida January-ba amadi yauriba organization sing ado state government na unlawful organization ni haina lauthoknabage Cabinet mifam da warep laukre haire Irang thokliba Manipur state asida Mizoram do operate tawba group kharana afaba makhalge nongmai amadi khusukholai kaya leiduna Myanmar da supply tawraba matung Manipur da amuk puraktuna Manipur gi irang asida sizinaduna hena violent oiba conflict thokhali haina National Investigation Agency NIA na phongdokre NIA gi pauna hai haukiba sagol sen numita Mizoram dege Solomona kauba miyoi amagi mathakta charge sheet frame tawkre Hariba case asi Solomonana Manipur yauna tongan ba state sing da nomai amasong nomai maru sing supply to baga mari leina ba NIA na lokiba case amaga mari leina bani haire paw asina makata duna hai Solomonaga loinana mizo macha langhwai hauma lalmu nauma amadi atopa miyoi singa loinana bom yauna nomai amadi nomai maru sing Myanmar da criminal conspiracy ga loinana supply tawraba matung khusu kholai sing adu Manipur romda amuk puraktuna Manipur gi irang asida sizina hali haire NIA na Solomonagi mathakta thagatkiba charge sheet adu NIA gi Delhi da leiba court amadane Solomonagi mathakta NIA na unlawful activities prevention eki makhada charge sheet frame tawbane haire chahi asigi July kontra da su NIA na jab manaba case amada Mizoram gi langhai hauma gi mathakta charge sheet frame tawkhre aduga Solomona asi license paidana afaba makhalge nongmai sing paidana criminal conspiracy amaga loinana paisa tanduna nongmai lesinduna supply tawura chena miyoi ni haina NIA na charge tawre ngarangi ayuk pungta rom taba matamda ningtham lanmi PLA ning na Indian Security Force ki mathakta Kamjong district ke Yangopok amasung Maringten anigi marakta landaki haina aina thingkraba lalholob Revolutionary People's Front RPF ke Assistant Publicity Secretary Bangkimna thadora pachirol amana haire Gerald asena hai landaki ba aduda yekna bagi maikai degi asok apan kaya nangkhe anirak subo oina numit asige nungthil pung mariga makhairom taba matamda Indian Security Force ke para commando sing changsalakpada maru amuka hanna khutthoknakhe khutthokna ba aduda ningtam lanmi PLA na yamna lakchana lantheng nabadage para commando sing maikai salai khangdana kaidna chenakhe amasung makhoi gi marakta asok apan kaya yawarangani haina chengnai Miyamgi amata ngairaba ningtam lanmi PLA tekta kaidana lansangda thunglare PLA na imalebak Manipur ningtamba hanjin trifawba awa ana thidana lanthengnagane lantheng asina miyamna RPF amasung masigi lanmi PLA da saugatpeo amasung mateng pangbio haina cherol asina phongdorakle Bosemgi anobo chairman khanbagi notification matang chade maram chade amadi chatnaba yaroi haina Socialist Students Union of Manipur SSUM ge General Secretary na thadurapo cherol amana khanghalakle ngasigi iramdam ase charang naba tambang ngamdaba thogdo kaya thoktuna mahairoi khunai asida kham thengna ningamdaba kaya loineraga khangduna leire khangamdaba kaya ase khangduna mahairoi singna iramdam kanabagi namak lambi lamjawda tholok tribane haibasi lengak na soidina khangbiramgane Mahairoi sing na tungi firep lauzanaba fangliba matam khara ase mahai tambada sizinaba hotnaduna leiri haibase lengak na ningsingduna lengak hanagi tanja asida mahairoi singa lebak lepkadoriba achauba thaudang loriba bosemgi chairman khanbagi notification thoroliba asine masi khwaidagi matang chadaba amadi
yengsinhodaba matangni mahairoi singi tangai fadana pangthoroktraba yadraba examination gi matamna silaklaba matam asida charangna bathokna bagi maram ama oirakloi hainingai leite hauzik thau puriba chairman na anoba thaurang kaya paikhatuna mahairoi singi hotna beri haibase mayekna taraga leire ahongba ama purakpa haibase matang da chairman gi lamjel da yauri basing matang chana makoi matam lakchani khonai asi kanaba thaudang lominase mahairoi singi yaifanaba mahairoi singi damak khanba kathokpa ngamba matik leiba miyoina chairman ojisanu haina cherol asina makata rakle Leibak ngakpa ngamloidaba oirabadi nasana nasagi fam thado haina thawai mirel gi ko convener pangnam sanahan bina phongdokre wafam asing ase Manipur Press Club ta pangthokpa pau gi mifam amada pangnam sanahan bina phongdokhibane mahakna makha taraduna haikibada karisu khangzadriba thanipan khakta ngariba angang ama yauna miyoy humbu tamthina hatopiba adu tabada tu chunge tabada tu chunglaba mihat ase khudak hekta oikhibanatte miyoy taruk adu kuki terrorist singna faraga puraba matong matam koina tamthina otnairabagi pau ase khangna India lengakna karisu tawba ngamdana leiba haibase India lengak ase kuki terrorist singi makhada leirabra haina mahakna hangkhre chinbandadi beti bachao beti parao laure aduga mamang maktada angangbo mawon setuna halaba fawoda wahai amata ngang mangamdaba haibasimak Prime Minister Narendra Modi gi chaun asoibane amadi Home Minister Amit Sahana masana masagi maral uzadabane leibak ngakpa ngamloidaba oirabadi nasana nasagi pham thadoo akanba ek thamjilaga akhoi bu fajinba yaroi akhoi baligi hameng nate haina mifam aduna makata khe Kuki nupi anigi damak Narendra Modi na tingkiba pambom macha ado nacha nasu oiriba pikliba angang aduna singamdana siramdaba adude minungsi amata poktabra haina mahakna makata khe Senapati District Frontal Organization Singna National Highway 2 Imal Dimapur da Lambida Kauramba Ban Hangdokre Pau amagi matung inna state lengake maikaidagi lamdam adugi MLA ani Losi Diko amasung Kumosa District adugi CSO Singa ngarang pung ani he nawari sanaraba matung Kongjang handokna ba warep laukibani haire Ngarang Deputy Commissioner gi Office ta pangtokpa mifam aduda Naga People's Organization Senapati District Women's Association amade Senapati District Student Association ga MLA singa wafam kaya khanaraba matung tha asigi taramatoi da Chief Minister da pisin kiba demand sing adugi matang da yanaba purakhe National Highway 2 Imphal Dimapur lambi da ain kaina tax khomba selmun ba amadi atai apamba pirakpa sing lengakna athuba matamda thabak lokhatpa haina suyana khe Maikai Kayadagi Tha Asigi Taramathoida Marko ki militant Singna Zerbam District ke Borobekra Subdivision da angang ahum yauna nupi ahum ga loinana fazin ki basing asoi angam yaudana thadok pinaba appeal toringai cherak asida thanipan da ngari ba nupa macha yauna angang ane amasung nupi amagi asiba hakchang Zirimuki Barak Turel gi tongan mafam singdagi Turel da ngarang asiba oina takholakre haire Asiba hasang sing ado Zirimuk Turel ga Barak Turel ga samnafam oiba jaga amadi police na lakhotlaba matungda Assam gi Silchar Medical College ki morgta postmortem gi damak thamkre haire Khunja singdagi fangba pau gi matung inna hairiba asiba chang sing ase Ziribam Zigel khungi Ziri Turel da ahan nupi adugi asiba hakchang oina Turel dagi fangba aduga Barak Turel Assam gi Narandor Baba haina khangnamba mafam adudagi asiba angang ama fangba aduna Narayanpur Barak Turel gi kharom khara chatlaga asiba angang amasu fangki haire nupi sing ado mafi marol yawramde izat manghalaga hat poiramba yai haibagi chingna balai haire police ki paung ngarang nungthil pung amarom tarakpada Barak Turel da hi honba nupa amana asiba hauchang ani tauduna leramba thengnarakhi haibagi pau tanarakpadage Zerebam District Police Team ama changsinduna khoiti thibada Zerimuk area dagi asiba hauchang ahum fangbam ngamkhibani haire asiba hauchang oina fanglaba ahum adugi manungda
tha nipalgi nupa macha adu yaure atopa ani duna telem thoibi devi chahi kuntraga mathoi amasung mahaki macha napi telem thazman bi devi chahi nipani haire asiba hakchang ahum adu Silchar Medical College ki morgta postmortem tauna batham kibaga loinana hospital asigi akoibada pamdaba thodok sing thoktanaba Assam police na checksin ngak sen kre haina paw asina makatare Panbayai tha asigi tara mathogi nungthilda Marco ki militant singna Borobekra subdivision gi manung chanba Zakura Dor Karong amasung Harinagarda landaraga tha nipal gi angang nupa macha ama yauna miyoi taruk faraga pukhibadagi thiba khangtana lerakibane makhoi singi manungda Yurembam Rani Devi chahi humfo Laishram Haiton bi Devi chahi kungamanga amadi chahi amam ani makhairom suraba Laishram chingkhai nganba singi makho mari makhong hauzik phawba khangtana leire English Singani Gatara Mapol Dal Nikhat Kiba Senior Citizens Forum Nambol Bisnupur District ke Anirak Suba General Body Mifam Forum Asigi President Salam Brazamani gi Nambol Awang de Laiba Yumda ngase pangthokre Thoram du da Forum Asigi President Salam Brazamani amadi Senior Member Laishram Mani Harna Thoram Mapu amadi Athoiba Mithunglen oina saruk yakhe Thoram gi saruk ama oina Manipur da hauzik thokliba irang asida thawai kat kraba puding mapu amade Forum asigi layoi kraba member ani retired SDO Sarungbam Rajen amadi Electricity Department gi retired AE Chingsubam Samubu ningsingduna minute ani 2 minute leptuna awawa hungdokhe loinana makoi gi thawaina lairam lilda ingna chikna lairuna bathongrekhe Thoram aduda forum asi hena mapangal kangkhatnaba anobo member taraga ni thoilausinba Manipur da thogliba irang asida awa ana taraba singda forum asigi maikai dagi angam mateng pangnaba wafam kaya sukhana nainakhe Bisnupur District ke Superintendent of Police KSH Ravi Kumar Singh IPS amade Sri Yumnam Premjit Singh MPS Additional SP Chairman VDF Welfare Committee Bisnupur District ke Midyeng Makhada Manipur District Welfare Association na tha asigi manga amade Nepalda Laikhidraba VDF personnel Singh Takelambam Topok Singh amasung Oinam Ramchandra Singh gi imung manung Singda VDF Welfare Fund dage lupa lakh ama makhai khusinakre haire Hairi bateng bang bagi thauram asida Ayratan Kumar Singh RI Bisnupur member Bisnupur District VDF Welfare Committee Oinam Bijoy Singh President VDF Welfare Association Secretary Bisnupur District VDF Welfare Committee Ningthauzam Sanjay Singh Cashier Bisnupur District VDF Welfare Association su saruk yakhe loinana imung manunggi awabada su saruk yakhi baga loinana laikhidrabagi thawaina ingna chikna mapugi laikolda laibo oirasano haina su isurgi mafamda thongrizake haire Jiri United Committee JUC na Jiri Ima Maira Paibi Apun Balob JIMPAL gi office ta pangthokiba paw gi mifam amada JUC gi convener H Priyanandana Pawmi Singh da phongdokibada Kuki Marzo terrorist Singh na nupi angang taruk fakiba ado thadokna ba haiduna demand tawkrabaso gi menungsi wangmada nupi macha yauna angang anibu hatokhiba thongbu akanba mawongda JUC na kadem tawi amadi mihat asida cheneriba Kuki Marzo terrorist Singh bu fadana ain gi oiba cherak PPO amasung ngarangdagi kaukiba pungkun marigi total shutdown hena kanba khongthang lakhot lagani haina phongdokhe mahakna makata na haikibada ngarang Zirbam Jigal Khunge Jiri Turelda ahan nupi asiba oina Tureldagi fangba aduga Barak Turel Assamgi Narandor Baba haina khangnaba mafam adudagi asiba angang ama fangba ngamkhe aduga khara chatlaga asiba angang amasu fangke haire Kuki Marzo Singh na nupi Singh adu tamthina rep tawduna hatkibani haina pawmi mifam aduda H Priyanandana phongdokhe Committee JUCna ekhoi Jirbam district asigi Barak Sakal da khogi haukiba November gi tang 38 da Kuki Jo Mar khogi militant singna Hajin kiba hoilai buk tiba thodok ba hajin bikiba khogi nupi angang sing yauna khogi minor angang khogi yauna gang rape tawraba matung mi bagi minungsi amata yaudana
ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯇ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯍꯥꯠꯇꯣꯛꯄꯤꯔꯒ ꯊꯥꯗꯔꯛꯈꯤꯕ ꯃꯐꯝꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯒꯤ ꯒꯤꯜꯒꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯃ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯅꯥꯔꯥꯗꯣ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯅꯔꯤꯕ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯃꯤꯑꯣꯏ ꯑꯅꯤ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯐꯪꯕ ꯉꯝꯕ ꯗꯦꯗ ꯕꯣꯗꯤ ꯑꯣꯏꯅ ꯐꯪꯈꯤꯕ सिगुम्बा तमथीबा थौंग असिबो अखोगी जेउसिगी साइटगी जेउसिगी माइकेदगी थौंग असिबो हक्चिन लौबगा लोइना अखोगी चेनरीबा कुकी जो मिलिटेंट सिंग असिगी मथक्ता पुंग कुनमरिगी मनुंगदा मखोइबो फादुना अखोगी आइनगी ओइबा चैराक पिगदबनी हाइबा वफम असि अहम मक्तदा जेउसिगी साइटगी थमजगे अनिसुबदा अखोइना फाजिनखिबा अखोगी मियोइसिंग नुपी अंगांग यावना फाजिनखिबा मियोइसिंग 48 अखोगी पुंग कुनमरिगी मनुंगदा थादोकपिरओना अखोगी गवर्नमेंट की साइटा मरी लेनबो अथॉरिटी की साइटा हाइजखिबनी अदुबो लाइबक थिबदी हारिबा मियोइसिंग असि अखोई ngarang numidaang asi dead body oina अखोई रिकवर तौबा अखोई फंगनी हाइबगी अखोइदा चपचाबा पाव जेउसिदा पिरपगी मतुंगिना हारिबा 48 आवर्स की जनरल स्ट्राइक असि अमुका हेना अखोई कंसिन बगलोइना हारिबा मखाताना अखोई हारिबा जनरल स्ट्राइक असि दा अखोई जिरीबाम लेबिरिबा इचिनाव क्लब लेकाय अखोगी मजा पाइबिगी सिनाव सिंगना अमुका हेना हाइबा जनरल स्ट्राइक असि सौगतपिदुना अमुका हेनो कनबा जनरल स्ट्राइक मा हाइबदो ओहेनसि हाइबा वाफम असिसु जे सौगतपिदुना अमुका हेनो कनबा जनरल स्ट्राइक मा हाइबदो ओहेनसि हाइबा वाफम असिसु जे उसिगी माइकेदगी थमज अरोइबदा मोरोइबा पाव अमु हने बिजरे जिरीबाम गी मिसिगी मतंगदा मणिपुर गी मफम अयामबदा यानिंगदबगी खोंजंग चंगसिनख्रे कुकी सिंगना बिष्णुपुर डिस्ट्रिक्ट के लैमराम अमसुंग इरेंगबनदा बॉम्ब थाददुना अटैक चथरख्रे स्टेट कैबिनेट ना नुपी अंगांग दा मिहात मिपुन चथबदा चेनेबो ऑर्गेनाइजेशन सिंग अनलॉफुल ऑर्गेनाइजेशन ओइना लाउथोकनबा वारेप लौख्रे मणिपुर की इरांग असिदा मिजोराम दगे खुसुखुलाई सिंग सप्लाई तौदुना हेना वायलेंट ओइबा कन्फ्लिक्ट थोहनली हाइना एनआईए ना फोंदोख्रे Security forces na search operation chathabada bomb yauna yamlaba kusukulai sing fagat pangamkhre amade aina thingkharbu lalholo PLA na Kamjong district ke Yangokpok amasung Maringthen ani gi marakta security forces singda landaki haire Hausikii oina Mami TV na sandokchaba nungthil gi paul sinjare makata ba paw gi namak miting taduna lebiyo